lamsigi rajniti dukan plot amadi lam khopsinbagi sauraba karbarni masi aikhoigi laibak thibani city planning gi map yakpada apanba kaya thengnare sor phulaba sahar si pumthu thugairaga nahona sangatpa yarabani adubu maming leiraba gali amadi dukan kanana thukairuba ngamgani makhoini lengakpa makhoini dukan mapusu plot pibasu makhoini ngakpigani ming kharadi panjaba tare alim gali yaima gali koireng gali sauba gali salam gali pal gali rasiklal gali number sing mathang setna 48 26 25 41 wanglaba dukan gi dalan masakhangi thagi bara sauna phangnei rajniti dagi pension phanglabasu kari waningai lebage rajniti yauduna mantri masa amatabu iramlabadi lam amadi dukan phangba yamna lai tungda lakadaba leingak pasingi sarukti aisune rajniti yauraga mantri amutang oiningi mapal kangjaibu ngasidum khopsilaga lawlingduna meleigi mamingda patatasingi khalibani bol sanaba sagol kangjai sanaba khongkhut teknabani kari haige thaksi kasi yaudaba sanaroi singna sanari ngaida phunaba jas phubadu yeningde khunai sige amotpa mapai sarkar da pumnamak heta taisin basu langani lambi semi lengang saijai thong ahoba phojai lambi gi thongmai thande where di tingjai wagi weberban yungjai prajana satlaga sing thanai thika pijai thabak tauba taudaba bil yanajai toti yungi isingdi tande asimangai tangta daba lengak lon chawkhat thorang saroi daba building ki nung yungjai usi gi mathaudi karino chathokpa chakhaiba thugai khogaiba usi di samgat sagatpagi wakhal leite mosan bagi hainaraba sahar gi miyam kaino madi itau tawai sahar asi sahar amara usi magni sauraba dustbin amani hairasira manungda ikhoina kari mi natraga kari usi gi amotpa sahar gi amotpu sira Soto Saheb ngakpigani aranba soiba yaukhrabasu pautak pibiro kharadi irage aihak sephongi paumi amuk oigadore amotpa gali amotpa karbar kharadi takhainingi aigi iraipak nakhoigi naraipak kakhulongi gali number 19 20 25 35 38 Pareng-parenggi arubi tarubi alunai adulu gaidelu amgi kabuklay tolop asauba amadi masasaba kayagi purikhaw tumphamni tolop phangba numitta haizilakpa babu bayasing kabui ise isel singsu tolop sauna phangnai yupek amagi mathakta ama tolop tengna thaknai mayumgi nupi angang amadi sengphu kanana suningsingnade kabui mayumda yaong induna leiba maitei masa kya su yawi kabui oikhrabi maitei ningol kya suni kaisu kaide maitei kabui maihorondagi naknaba mari leinarai haujiksu saro morunabagi sanabi adu sathari yamna phai aisu ama lausira khalle Serak asida yu thakpa phabagi hukum ama thorakle yu sungba thingki batarabadi thakpa lepna khigadra lepboy ise singsina kamdauraga hingani mapandagi pusilakpa yungangi dukan Kangla saharda nongmagi masing hengalakle thakpagi sangsu wangkhalakle kabuina yu sungsasana maiteina adum siri phawba thaksaba kari kaiba leibage yu sungbana hingnaba sinpham oiriba mi kanglo thingkiba tarabadi kamdona hingani pambayama hana yathokpa chumi nate yugi mahawasibu kamdobagi yu thakpa amadi ngawbana kari kanai
ꯑꯩꯁꯨ ꯊꯃꯣꯏ ꯀꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯄꯗꯨꯝ ꯇꯝꯁꯤꯔꯥ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ꯫ ꯌꯨ ꯉꯥꯎꯐꯤꯡ ꯇꯧꯔꯒ ꯈꯨꯜꯗꯒꯤ ꯍꯥꯏꯗꯣꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥ, ꯃꯈꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩ ꯀꯌꯥꯁꯨ ꯇꯥꯈ꯭ꯔꯦ, ꯅꯨꯡꯉꯥꯏꯕ ꯌꯥꯎꯏ꯫ ꯑꯌꯨꯛ ꯉꯟꯕꯁꯤꯗ ꯌꯨ ꯉꯥꯎꯕ ꯑꯃ ꯀꯈꯨꯂꯣꯡ ꯒꯂꯤ ꯅꯝꯕꯔ 30ꯗꯒꯤ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯉꯥꯎꯔꯤ ꯐꯩꯔꯤ, ꯃꯁꯛ ꯈꯪꯏ, ꯑꯇꯩ ꯅꯠꯇꯦ, ꯏꯌꯥꯝꯕ ꯁꯣꯇꯣꯅꯤ꯫ ꯑꯩꯒ ꯃꯨꯟꯅ ꯈꯪꯅꯩ, ꯂꯩꯀꯥꯏ ꯃꯆꯥꯅꯤ꯫ ꯃꯍꯥꯛ ꯎꯗꯅꯕ ꯒꯜꯂꯤ ꯑꯃ ꯐꯥꯎꯖꯤꯟꯗꯨꯅ ꯆꯠꯅꯤꯡꯉꯤ꯫ ꯋꯥꯍꯩ ꯀꯥꯔꯟ ꯉꯥꯡꯂꯛꯀꯅꯤ, ꯅꯥꯃꯩ ꯇꯠꯂꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯝꯁꯦꯟ ꯅꯤꯔꯛꯀꯅꯤ꯫ ꯄꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ, ꯄꯤꯔꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯄꯥꯎ ꯈꯔꯗꯪ ꯇꯝꯅꯤꯡꯉꯤ꯫ ꯀꯪꯂꯥ ꯁꯍꯔ ꯑꯄꯨꯝꯕꯅ ꯃꯥꯕꯨ ꯈꯪꯗꯕ ꯂꯩꯇꯦ꯫ ꯃꯥꯕꯨ ꯁꯣꯇꯣ ꯁꯥꯍꯦꯕ ꯅꯠꯇ꯭ꯔꯒ ꯁꯣꯇꯣ ꯁꯔꯥꯕꯤ ꯍꯥꯏꯔꯒ ꯁꯦꯠꯀꯥꯏꯅ ꯐꯥꯎꯏ꯫ ꯈꯨꯜ ꯃꯅꯨꯡꯗ ꯑꯣꯖꯥ ꯁꯣꯇꯣ ꯅꯠꯇ꯭ꯔꯒ ꯌꯨꯉꯥꯎꯕ ꯁꯣꯇꯣ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯍꯦꯃꯦꯂꯦ, ꯑꯩ ꯎꯔꯒ ꯅꯃꯥꯏ ꯂꯩꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯌꯥꯝꯕ ꯁꯣꯇꯣ ꯁꯥꯍꯦꯕꯅ ꯏꯃꯥꯡꯗ ꯁꯞ ꯂꯦꯞꯂꯔꯦ, ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯔꯦ꯫ ꯇꯥꯃꯣ! ꯑꯩꯅ ꯁꯞ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯈꯤ꯫ ꯏꯌꯥꯝꯕ ꯁꯣꯇꯣ ꯁꯥꯍꯦꯕꯀꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯋꯥꯔꯤ꯫ ꯃꯍꯥꯛ ꯁꯛꯅꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯪꯂꯤꯁꯀꯤ ꯁꯥꯍꯦꯕ ꯃꯑꯣꯡ ꯃꯇꯧ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯏꯪꯂꯤꯁ ꯉꯥꯡꯒꯜꯂꯤ꯫ ꯁꯦꯟꯗꯜ ꯇꯣꯡꯂꯕꯁꯨ ꯇꯥꯏ ꯄꯨꯟꯕꯗꯤ ꯇꯣꯛꯇꯦ꯫ ꯃꯥꯕꯨ ꯁꯥꯍꯦꯕ ꯀꯧꯔꯒ ꯍꯔꯥꯎꯖꯩ꯫ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ, ꯃꯆꯨ ꯇꯥꯅ ꯀꯦꯖꯔꯝꯃꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯤꯖꯣꯜ ꯍꯣꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯠꯂꯦ, ꯈꯣꯡꯎꯞꯀ ꯌꯨꯒ ꯑꯣꯟꯅꯗꯨꯅ ꯊꯛꯂꯕꯅꯤ꯫ ꯐꯤꯖꯣꯜ ꯑꯃꯗꯒꯤ ꯍꯣꯡꯗ꯭ꯔꯦ, ꯐꯣꯇꯣ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯀꯝꯗꯧꯅ ꯂꯩꯈꯥ ꯇꯥꯈ꯭ꯔꯤꯕ? ꯁꯣꯇꯣ ꯁꯥꯍꯦꯕ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯗ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯈ꯭ꯔꯨꯜꯗ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯊꯕꯛ ꯄꯨꯔꯤꯉꯩꯗ ꯇꯥꯡꯈꯨꯜ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯍꯧꯗꯒꯤ ꯊꯕꯛ ꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤ꯫ ꯃꯗꯨ ꯅꯠꯇꯦ, ꯇꯥꯡꯈꯨꯜ ꯄꯥꯈꯪ ꯑꯃꯅ ꯃꯥꯕꯨ ꯁꯤꯕ ꯌꯥꯕ ꯃꯈꯩ ꯃꯀꯣꯛ ꯊꯨꯒꯥꯏꯔꯛꯈꯤ꯫ ꯁꯣꯛꯄ ꯐꯔꯕ ꯃꯇꯨꯡꯗ ꯃꯇꯦꯛ ꯈꯔ ꯂꯥꯏꯁꯦꯟꯁ ꯑꯣꯐꯤꯁꯥꯔꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯪ ꯁꯣꯛ 1968ꯗ ꯃꯍꯥꯛ ꯊꯕꯛ ꯇꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯣꯐꯤꯁꯀꯤ ꯖꯤꯞ ꯑꯃ ꯂꯣꯟꯅ ꯄꯨꯔꯒ ꯕ꯭ꯔꯃꯥꯗ ꯆꯠꯂꯨꯕꯒꯤ ꯋꯥꯊꯣꯛ ꯑꯃ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯁꯔꯀꯥꯔꯅ ꯃꯉꯣꯟꯗ ꯀꯧꯈꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯄꯤꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟ ꯇꯧꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯄꯨꯔꯥ ꯑꯣꯏꯅ ꯇꯔꯃꯤꯅꯦꯠ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯕ꯭ꯔꯃꯥꯗ ꯂꯣꯟꯅ ꯆꯠꯂꯨꯕꯒꯤ ꯋꯥꯐꯝ ꯃꯤꯌꯥꯝꯅ ꯈꯪꯅꯗꯦ꯫ ꯑꯩꯉꯣꯟꯗ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯤ꯫ ꯅꯦꯇꯥ ꯏꯔꯥꯕꯣꯠꯅ ꯁꯣꯛ 1950-51ꯗ ꯁꯥꯒꯠꯈꯤꯕ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯡꯈꯤꯕ ꯃꯩꯇꯩ ꯄꯥꯈꯪ ꯀꯌꯥ ꯍꯧꯖꯤꯛꯁꯨ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕ ꯌꯥꯎꯔꯤ꯫ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃ ꯌꯥꯎꯈꯤ꯫ ꯁꯣꯇꯣ ꯁꯥꯍꯦꯕꯅ ꯃꯔꯨꯞ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯣꯏꯅ ꯆꯠꯂꯨꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯜꯍꯧꯕ ꯀꯥꯡꯂꯨꯞ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯝꯕ꯭ꯔꯥ? ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤꯕꯨ ꯈꯝ ꯊꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯇꯅ ꯈꯪꯂꯤꯒꯅꯤ꯫ ꯁꯔꯀꯥꯔꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯃꯔꯥꯟꯗꯤ ꯂꯥꯏꯁꯦꯟꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯒ ꯂꯣꯟꯅ ꯁꯅꯥ ꯑꯃꯗꯤ ꯑꯥꯏꯟꯅ ꯊꯤꯡꯕ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯏꯌꯥꯝꯕꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ꯫ ꯑꯩꯒꯤ ꯀꯪꯂꯥ ꯗꯥꯏꯔꯤꯒꯤ ꯂꯃꯥꯏꯗ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯄꯤꯅꯤꯡꯏ꯫ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯒ꯭ꯌꯥꯟ, ꯂꯧꯁꯤꯡ ꯑꯃꯗꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯇꯦꯂꯦꯟ, ꯃꯥꯒꯤ ꯀꯣꯛ ꯃꯁꯛ ꯌꯥꯝꯅ ꯌꯥꯎꯏ꯫ ꯏꯌꯥꯝꯕ ꯁꯣꯇꯣ ꯁꯥꯍꯦꯕꯀꯤ ꯂꯝꯆꯠ ꯌꯥꯝꯅ ꯆꯝꯃꯤ, ꯉꯥꯎꯖꯕ ꯄꯥꯝꯃꯤ꯫ ꯅꯨꯄꯤ ꯅꯍꯥꯗ ꯀꯥ ꯍꯦꯟꯅ ꯀꯥꯝꯖꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯍꯣꯏ, ꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯒꯤ ꯇꯧꯗꯨꯅꯗꯤ ꯌꯥꯝꯅ ꯂꯛꯅꯒꯜꯂꯤ꯫ ꯃꯁꯛ ꯃꯇꯧ ꯑꯃꯗꯤ ꯔꯥꯁꯤ ꯒꯨꯟ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯤꯅꯁꯨ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯧꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯉꯥꯎꯖꯕ ꯌꯥꯎꯅꯩ꯫ ꯃꯌꯥꯝꯅ ꯅꯨꯄꯤ ꯂꯛꯅꯕꯒ ꯃꯥꯅ ꯂꯛꯅꯕꯒ ꯃꯥꯟꯅꯗꯦ꯫ ꯃꯥꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯙꯩ ꯇꯧꯗꯦ, ꯁꯦꯡꯅ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏ, "ꯑꯥꯏ ꯂꯚ ꯌꯨ"꯫ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ, ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯃ ꯃꯍꯥꯛꯅ ꯈꯪꯖꯔꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯂꯧꯖꯈꯤꯕ ꯅꯨꯄꯤ ꯈꯪꯍꯧꯗꯅ ꯀꯥꯏꯅꯈꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯃꯍꯥꯛꯅ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇꯦ, ꯅꯨꯄꯤ ꯑꯗꯨ ꯂꯣꯟꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯃꯤꯡꯗꯤ ꯄꯟꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯃꯃꯥꯅ ꯄꯨꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯩꯅ ꯁꯣꯇꯣ ꯁꯥꯍꯦꯕꯇ ꯍꯪꯉꯤ, ꯇꯥꯃꯣꯒ ꯏꯇꯩꯃꯒ ꯀꯩꯒꯤ ꯀꯥꯏꯅꯈ꯭ꯔꯤꯅꯣ?
Maram leino. Maram adu khangningi. Soto Sahebna yamna sahitik oina khumki. Kainaba thungnaba taibangi pathamni. Tingkhang pambida phugaina satliba gula pambi aduda lenkhak ama lonna yetuna leiramgani haiba khanglude. Oh, khanglappa numituda lenkhak adu hatribadi karigino. Tamona yu thanglibasi mahaktugira. Nate, yudi mahausadagi thaibani. Chummi, mahak yu thai. Yamna lemna. Thapak toklaba matungdadi lambigi sakniba magum asop arem khangkidre. Phajana angawba moirakne. Magi kainakhiba nupi adu karigi ningsingloi. Ningsingani soidanamak. Yu thakpagi sangsu phajana hengalakhi. Angpani nupigi mathel. Unsagi kaithelda mihau chawbi nupi. Masung langgi ngawraba Soto Saheb. Kanana magi Chandramukhi sari. Kakhulong tarubigi mayum. Soto Saheb ki ngausitnaraba punsi pandupki pothaphamni. Mahakna officer oiringaida sengi mateng amadi tin biduna tarubigi mayum sabirammi. Tarubibu mahakna tonbi oinasu kabak koirammi haine. Soto Saheb ki punsina maham taraba matungdadi tarubina magi thong thingre. Atainasu yu sotpa lae haiduna sanghandaba yauki. Mabu yu pithak pinaba midi khakwate. Sangaleiramba mini. Yu thakpa changlakpa singna mabu Tamo Saheb haiduna yurem pithai. Mabu mapung phana ngawhalle. Aitanadi mabu yu thakpa tu'u haiduna phanakana themjai. Magi phajaraba wahai ama lai. Hayengdagi yu thakpa toklage. Ngasidi sum thaklage. Lupa anidang piramo. Hisab pasalo nongma singi. Hayengna amuk ngasi oiraba matamdasu wahai asi hairaga thakani. Magi punsigi hayeng amasung ngasi. Yamna artha laina sizinai. Mabu wakhal laite haiba yaba nate. Atai kyasuni. Magi punsi mapau amasung pau watho. Soto Saheb ki warina masu sangkraba kakhulongi yumthong kaya. Nong masu angpa kumhay ama oikrabani. Mahakna tarubigi yumthakta karaga tin mana phukloi. Magi tin ni haiduna yumthaktagi koirau lauki. Khatna zainabadi thokide. Ojagang maina mabu themjinduna gyan tahanki. Thoduk atugi matung khara leiraga tarubibu khulakpana khundagi tanthokre. Kai khuda mayum amuk pankre haine. Soto Saheb ngahore. Isai lengba horei. Isai changlai. Phajai magi isai sing. Ahing athengbada mahakna sakhiba isai ama ningsinglakle. Tarubi. Kakhulongi tarubi. Kaire thamoi nasung langki. Yu ngawbani aidi yu ngawba. Siki ana makhaigi. Kakhulong kaisamthong Moirangkhom. Leifamni aigi kunpamni aigi. Aina Soto Sahebpu munna yenglaga makhata sai. Tamo uraga manauna mai lethokjaba nate. Nongpuk gali asida kainoma yengjabani. Khangine. Nangi singda satpe ngeleido khul hongkrabane. Kadaida? Aima, nangonda bidai piramdro. Magi wakhal khanba sangtre. Nate, ayuksida nangbu kadai salibano. Tamodi kadomdano. Atay lai, se lupa anidang piramo. Kadai? Sen yaudi. Lupa ama pho yaudra bro. Yu thaknabra. Sa thau. Yu gidi piningdi. Hoi, sa thake. Sa thauge. Ay khangi. Magi tat. Tangai fadana Mahabirdagi toy gari piramlaga purakpa lupa adudagi mahak uhandana lupa anigi siyama satlaga pikre. Aigi hisabta bet debat oina pasalle. Mahak satkre awang pangna. Salamdaida wahai karade hairame. Mele, ahag nangi amadi
Miyamgi sel yamna tole. Uwarene punsise. Nangdi kamdawri. Aisu tamodona adum dawri. Yu thakpa tamsira khalibani. Thamoi se kaire. Thamoi kaire haiba. Kairaba pakhang leisabigi thamoi machet amatabu lambida tarambadi thengnade. Soto Sahebna fazaraba wahai asigi makha samthrakle. Angang, nang yu thakan. Yu haibase afaba nate. Masi huni. Masina mi manghanbani. Imong kahali. Punsibu nauna kemhanbani. Yu thakin ningba matamda aibu ningsingu. Aigi punsigi mesese kaugana. Aduga, Aina miyamgi sel tonduna sikrabasu nakoina aibu ngakpi. Ko? Phazai magi wangang. Lausing aduk leiba nangdi karigi thai. Aina mangonda hangningki. Mahakna muk makhatana hirai. Aidabu yadabagi thakibani. Hayengdagi di dolage. Ngasidi adum thaglage. Phare, chale ko. Aina iyamba Soto Sahebu ngahak munna yengduna lepi. Pukningda khanki. Ngarangi saknairabo officer. Ngasigi Soto Sarabi. Hayeng kayana ngasi amuk oiduna namit khudingi thakliba yu. Kaidaw ngaino nangi aroiba namit. Phaklangi photo. Kuljit Baban, Nongpuk Gali number 27. Thoidokna miyamgi mityeng singsinphamne. Aina leptuna yengsinloi. Sangninglai. Aigi thamoi kaikhiba gali. Sanglubagi kanabadi leitre. Adubu oja kangmaina phangliba visiting card adugi lekhunamadi theningi. Maining kullabi angangi mama adu room khudingi sangduna yenglurabadi soiduna khangba ngamgani. Soto Sahebtagi hojikna thengna phangba paw mana hairi. Singda satpe ingeleido khullo hongkhrabani. Asuktuna. Masibu thajasira. Pukningda mool khalai. Singda satpe ingelei. Galida satpi nungarai. Melaigi thamoi tajabi. Gali kunti lamyobi. Ngasidi kanagi oikraba. Gali number 27 gi manung changlaga Kuljit Baban gi ground floor room number 12 ta Zeni Kobi leisabi amaga mamaga lei. Sahi kunga mathoi kungini thoi gi mapung marai pharabi Zeni lamyo na masak phajai. Maram asidagi gali khoimu kayana mafam masida mongpham moiribani. Mathaki ka amadana Radesna. Mabudi mitafam moidre. Manihar sikraba matung sidadi mahakpu Kuljit Singana Khopsin khre hairi. Aina sok 1969 da thengna khibi Radesna. Ngasidi khenaba yamna leire. Yamna thuna hongki magi punsi. Mahak oja oiba tokre. Thika tawbi oikhre hairi. Mayumdadi sangkhidre. Magi imungbu yengtuna sendi piri hai. Mahakna Manihar Sahebki natraga Kuljit Singhagi masa pokhrabra. Yamna hangningba poi. Singnafam thoi. Ngasi phangliba angangi mama adu mahak oirambasu kanana khangba. Magi wadi araibani. Aisu Jenibu asa tawjikhiba galigi khoimu amani. Mabu lawba yai. Kari sokaiba leite. Melaigi kaikhiba thamoi. Zeni natraga kanano mu lawsillaga taisange haibagi wakhaldi leiri. Zinigi saktak wari khara panba chumi. Kaisampat ki bamon Bihari. Zinigi mapani. Mamana Kuki Ningolni. Mama ki lonchat pijat chaksa lawi. Masabu Kuki Ningolni haijay. Bamoni haiba yasade. Bihari na mama masabu mayum ginupi ki badagi lokhat piramde. Bamon Bihari laikidre. Mama masadi kamdawna hingni. Kaithen gi amotpa galida nupi di hingba yamna lude. Unsagi karbar tawba yai. Komna hingdra nupi gi punsi. Jeni mama masadi madunate. Kuki Ningol kimano. Jeni gi mama lamyong na phazari.
Mama macha phajaba tanari. Gali number 27. Amotpa namthiba marakta langlaba phajaraba yai. Diamond thokpagum pungan ngale. Mama lumba machanupi lumba khoimu gali asida pumyom yome. Makhoi mama masagi karbar. Hidak mana yonba oina ui. Legi mora moregi hazam mithai. Foreign gi posai firol na singba ate ate suni. Agor su karbar tawi hainai. Marak marakta custom gi police lai. Gali sangki. Nophet thoki. Pot phabadi ngamkide. Gali asi sengi khoni amani haiba policing na su khangnai. Aina thingba foreign gi posai amatasu police na phaba ngamkidriba karigino. Imungi paklangda sahar gi saknairaba amadi michin jatpa police na su kinaraba sahib amagi photo theli. Masibu police na kinaba male. Kanano nupa adudi. Thamkige magi wafam. Jini mama su arrive ni pinate. Pot thibu humba lakpa policing bu mahakna nophet tauraga thindorai. Hazam piket amamam pikibadi urure. Mitna sangsang ukibani. Photo dinam hode. Jini mama na haibo wahai kharadi kaudre. Sahib, hazam piket adu munna yenglaga sabiyo. Manungda kaino madi soidana yauramba tai. Kari oini lupa. Lupa da ngaudaba. Lupa na ngamdaba asibu kari lebage. Kari ain, kari kanan. Jini mama sen yamna paiba male. Masanupi asi laurabadi lairaba huduknaba yabagya salai. Ngahak laitana gali phodok phojin tawbada mama masaga khangna kibani. Jini ga yengne, nokne, mit khachinki.